Kashmir की पहलगाम की अटैक अदुगी रिवेंज अटैक ओइना इंडिया की माइकेदगी पाकिस्तान की मफम के आमद ऑपरेशन सिंदूर की मनुंग चन स्ट्राइक चथक्रब मतुंगदा मदुगी पाकुम ओइना एलओसी की मनाक नकना लेब पुंछ एरियादा आर्टिलरी गनसिंग कापसिलकपदा मिचम प्रजासिंग खक्त नतन इंडियन आर्मी सु सीब हौरे पहलगाम की अटैक हेक थोकीबगे इंडियन लानमीसिंग माइकेदी इंडियन टेरिटरी मनुंग चन लेब मफमसिंगदा टेररिस्टिंग फानबगीदमक्तनि हाइदुना चथब ऑपरेशन की ओइब सेव ओइब मफम खरदा वीडियो नमदुना टीआरपी फंगनबगीदमक्त न्यूज चैनलसिंग असिना हंजिन हंजिन थाब अदु हौजिकती तसेंग मिलिटरी की ओइब ngamkai की ओइब लानफम अमा थोरक्लबनिना वीडियो नमदि लाइरेदना मई फाव लोइदमक मुथन हंदुना चेक्सिंग थौरांगदा लेनेक्रे मदुदगी हेंदोक्तुना हौजिक लेरिबा टेंशन असिदा इंडिया की ओइना लेरिबा लानमिसिंग असिना लंबीदा चथोक चसिन तौबदा फाव मफम असिदा चटली हाइबा अदु वीडियो अमसुंग फोटोना चिंगबा नमदुना सोशल मीडिया दा थागतपिगेनु हाइदुना यामना कन्ना फोंदोक्रे तौबतबु अखोई स्वाइददी इंडिया पाकिस्तान की ओइब लानफम दबाव वीडियो नमदुना थागतली अखोइदी थागतकी यादे हाइबगी ओइब निंगदोंग पोंबो फाव लेपनद्री हौजी पाकिस्तान अमसुंग इंडिया की ngamkaida लान थेंगनबदा याउरिबा लानमिसिंग फावबा मसक ममिंगदगी हेंदोक्तना एड्रेस फावबा मपुंग फाना हाप्तोक्तुना सोशल मीडिया दा यामना कन्ना फोंदोक्नरी तोक्सी वीडियो फोटो थागतपगी ओइबा वारी असि कनानाबु चुमलिबा अचुंबदुना अदमक चुमजरमसनु खुदिंगमकपु अनोबा वीडियो अमदा अमुक कन तरामलोक जरी ngasiगी वीडियो असिदा हौजी इंडिया अमसुंग पाकिस्तान की ओइना नौना लाक्लिबा टेंशन असिदा मिलिटरी की ओइबा खुथोंगनाबा अमसुंग मिसी मिना कया अमा यावरक्लबनिना मसिना करिगुम लांजाव अमा थोरकपा तारगदी मसिना अखोइदा ओइरकपा याबा मरम खरे येंगबिनसी वीडियो असिदी हौजी ओइरक्लिबा कन्फ्लिक्ट असिदा लैरिबा रियलिटी खरा पुथोक्तुना नैनगदौरी मरम अदुना शेयर तौबियो हाइबदा डाउनलोड तौदुना इसागी लोगो अमु नप्सिनदुना इसागी वीडियो सादुना थागतपियो हाइबा नत्ते शेयर तौबियो अतोपा मियोइसिंगदसु योहनबिखो हाइबनी फेसबुक ता तौनिंगलगसु इसागी पेजतगी अदुमक चंगदुना तौबियो मदुदसु अपलोड तौरकनी इहानानबसिदी इंडिया अमसुंग पाकिस्तान की ओइना लेरक्लिबा टेंशन असिदा ऑपरेशन सिंदूर की मनुंगदा इंडियाना पाकिस्तान की मफम क्यामदा यामना चाव स्ट्राइक चथखरबा मतुंगदा पाकिस्तान की माइकेइदकिसु मसिगी ओइबा पाखुम ओइना एलओसी की मनाक नकना लेबा पुंछ एरिया असिदा अदुकी मतिक यामलबा आर्टिलरी सेलसिंग कापसिलकपदगी मियोइ क्यामा असि अना यावबा हाइरिबा मफमसिंग अदुदगी मियोइसिंग लांजेनबा मदुदगी हेंदोक्तुना हौजिक लानमी फाव सीबगी ओइबा वाफम यावरकपा असिना कंट्री अनिसिगी ओइना लेरिबा टेंशन असि हेना चाव मिलिटरी एस्केलेशन अमा लाकपा याबगी ओइबा ओइथोकपा अदुमक लेरबनी हौजी इंडिया अमसुंग पाकिस्तान हाइरिबा कंट्री अनिसिगी ngamkai ओइरिबा मफमसिंग मरुइना एलओसी लेरिबा मफमसिंग असिदा नाकल अनिमकी यामना कन्बा चेक्सिंग थौरांग लोइनना लेरि नुबिदांग हेक यौबगा मई लोइनमक मुथत्तुना यामना कन्ना चेक्सिंग थौरांग लौकली नोंतक असिदा फाइटर जेटसिंग असिना ngayak लेतना हंगत हंदा पाइदुना लेनेरी नोंतक फाइटर जेटसिंग पाइबा खक्त नत्तना लैमाइग ओइबा मफम कया आमदा पोखाइबगी ओइबा अहुबा मखोन कया आमसु तारी तौबतबु हौजिक लेरिबा फिबम असिना नाकल अनिमकी माइकेइदगी अचुंबा पाउसिंग लोसिनदुना मागी ओइबा तोंगान वाफमसिंग फोंदोक्नबना करिनो हाइबदुदि चपचाना फोंदोक्पा ngamdana यामना लुबा फिबम अमदनि लेरिबसी पहलगाम की ओइना थोकिबा थौदो अदुदा अदुकी मतिक यामलबा टूरिस्टिंग अदुबु इराई लाइना हातकिबा अमसुंग अदुकी मतिक यामना कुइबा मतम फावबा कन्बा याबा मियोइसिंग फावबा मतम चाना सेक्युरिटी चंगसिलक्तबदगी कन्बा ngamखिदबगी ओइबा वाफम कया अमा लेपा लेतना नैनरंबा अदु ऑपरेशन सिंदूर चथदुना पाकिस्तान की मथक्ता अटैक चथरिबनिना इंडिया की थौना फबा अदुदा अमुक टॉपिक असि यामना कन्ना नैनबा हौरकली इंडिया की ओइनादि पहलगाम चथरकिबा टेरर अटैक अदुगी पाकुम पीकर रिवेंस लौख्रे लमदम असिगी ओइना इंडिया की ओइना लेरिबा मियोइ अयामबगी यामना पेनादबा यामना खोइसाउनबा अदु पेनबा ममक्रे लैंगाकि माइकेइदगी अखोइगी मियोइसिंग सोहनबा तारगदि नखोइगी ओइबा चपचाबा पाकुम पिरकनी हाइबदु चपचाना एग्जांपल अमा सेट तौख्रे मियाम लोइनमक पेनरे इंडिया की खोंथांग असिना मरम ओइदुना हौजि पाकिस्तान हाइरिबा कंट्री असिगी ओइना लेरिबा लैंगा असिदा काश्मीर की पहलगाम की अटैक चथब मतमदा इंडिया की लेरिबा प्रजा मियामसिंगना लैंगाकता पीकिबा प्रेशर अदुगा मानबा मोंगमदा अदुकी मतिक यामना खोइसाउनबा प्रेशर कया अमा लेरिबनी मरम अदुना हायंगवाई लाकदुबा तुंगी मतम असिदि इलेक्शन दा सुसोइ सोइदना मियामगी ओइबा खोइसाउनबदु रिफ्लेक्ट तौरकदौरिबनिना मखोइगी ओइबा खोंथांग खरसु सुसोइ सोइदना लोखटपगी ओइबा अपामबदु लैफम थोइ मतंग असिदा अखोइना यामना मयेक सेंगना उबा फंगबा वाफम खरा हाइबा तारगदि हौजि इंडिया हाइरिबा कंट्री असि मखोइना तौगे हाइबा तारगदि टेररिज्म थेंगनागे हाइबा तारगदि चपचाना थेंगनबा ngammi इंडिया की टेरिटरी मनुंग नतबा इंटरनेशनल बाउंड्री रानथोक्लगा अतोपा कंट्री न्यूक्लियर स्टेट ओइरिबा कंट्री अमगी मफम सिंगदि निंगथीजना खंदोक्तुना यामना प्रिसाइज ओइबा अटैक फाउ चथबा ngambagi पांगल अदु हौजि इंडिया दा लै इंडिया की ओइना लेरिबा पॉलिटिकल पार्टी खुदिंगमक्सु ऑपोजिशन रूलिंग हाइबा लेतना थौदो असिगी मतांगदा अमतोइदा पुन्ना लेपिनरी ऑपोजिशन पार्टी की माइकेइदगिसु हौजिक चथरिबा लेंगाकी ओइबा खोंथांग अमसुंग लानमीसिंगी ओइना चथरिबा खोंथांग असिदा चपचाना सौगलि हाइदुना हराउबा फोंदोक्रे ममांगदा पांथोक्राबा मतुंगदा नहौनना अमुक्सु ऑल पॉलिटिकल पार्टी की ओइबा अनौबा मिफम अमसुंग असि फमगदौरी
ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯕꯨ ꯑꯣꯏꯒꯦꯔꯥ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯁꯔꯀꯥꯔꯕꯨ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯗ ꯃꯔꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯇꯧꯒꯦꯅꯕꯨ ꯈꯜꯂꯗꯤ ꯇꯧꯕꯗꯤ ꯑꯗꯨꯃꯛ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯗ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯑꯆꯧꯕ ꯂꯥꯟꯐꯝ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯣꯏꯔꯛꯄ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯛꯄ ꯌꯥꯕ ꯋꯥꯐꯝꯁꯤꯡꯁꯨ ꯑꯗꯨꯃꯛ ꯈꯟꯅꯁꯤ ꯏꯍꯥꯟ ꯍꯥꯟꯕꯗ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯁꯤ ꯑꯗꯨꯃꯛ ꯌꯥꯝꯖꯕ ꯇꯥꯔꯒꯁꯨ ꯂꯥꯟ ꯑꯁꯤ ꯇꯁꯦꯡꯅ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯇꯨ ꯐ꯭ꯔꯟ ꯋꯥꯔ ꯐꯥꯎꯕ ꯁꯣꯛꯅꯔꯛꯄ ꯌꯥꯕꯒꯤ ꯃꯃꯤ ꯂꯩꯕꯅꯤꯅ ꯂꯥꯟꯃꯤ ꯃꯁꯤꯡ ꯑꯁꯤ ꯀꯣꯟꯅꯔꯣꯏꯗꯕ ꯂꯩꯕꯅꯤꯅ ꯑꯅꯧꯕ ꯑꯥꯔꯃꯤ ꯀꯌꯥ ꯑꯃ ꯂꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯔꯤꯀ꯭ꯔꯨꯠꯃꯦꯟꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁ ꯀꯌా ꯑꯃ ꯍꯧꯔꯛꯂꯅꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯔꯨꯑꯣꯏꯅ ꯄꯩꯁా ꯄꯥꯏꯕ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯃꯥꯒꯤ ꯑꯣꯏꯕ ꯂꯝꯗꯝꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯅꯕꯁꯨ ꯍꯧꯔꯛꯂꯒꯅꯤ ꯊꯧꯅꯥ ꯐꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯑꯐꯥꯎ ꯁꯥꯔꯝꯕ ꯀꯌా ꯑꯃꯁꯨ ꯂꯥꯟꯐꯝꯗꯒꯤ ꯆꯦꯟꯅꯈꯤꯕꯁꯨ ꯌꯥꯎꯔꯛꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟ ꯍꯧꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯕꯛ ꯇꯣꯛꯑꯣ ꯍꯥꯏꯅ ꯀꯧꯊꯣꯛꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯒꯗꯧꯔꯕꯅꯤ ꯃꯊꯪꯗꯅ ꯏꯟꯗꯤꯌా ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯆꯥꯎꯕ ꯀꯝꯃ꯭ꯌꯨꯅꯦꯜꯒꯤ ꯑꯣꯏꯕ ꯔꯥꯏꯠ ꯑꯃ ꯊꯣꯛꯄ ꯌꯥꯕꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯃ ꯂꯩ ꯃꯔꯝꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯈꯥꯏꯗꯣꯛꯈꯤꯕ ꯑꯃꯁꯨꯡ ꯔꯤꯂꯤꯖꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯦꯡꯒꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗꯁꯨ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯇꯦꯟꯁꯟꯁꯤꯡ ꯂꯩꯔꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯄꯦꯍꯜꯒ꯭ꯔꯥꯝ ꯑꯦꯇꯦꯛ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯗ ꯀꯥꯡꯕꯨ ꯑꯃꯅ ꯄꯥꯀꯤꯁꯇꯥꯟꯗ ꯂꯩꯔꯤꯕ ꯔꯤꯂꯤꯖꯟ ꯑꯁꯤꯒ ꯃꯥꯟꯅꯕ ꯑꯗꯨꯒ ꯀꯥꯡꯕꯨ ꯑꯃꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯗꯣꯃꯤꯅꯦꯟ ꯑꯣꯏꯕ ꯔꯤꯂꯤꯖꯟ ꯑꯣꯏꯅ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯗꯨꯒꯤ ꯔꯤꯛꯁ ꯂꯩ ꯃꯔꯝ ꯑꯗꯨꯅꯕꯨ ꯑꯣꯄꯔꯦꯁꯟ ꯁꯤꯟꯗꯨꯔ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯗꯨꯅ ꯄꯤꯈꯤꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ プレス ꯕ꯭ꯔꯤꯐꯤꯡ ꯑꯗꯨꯗ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯌꯥꯎꯗꯨꯅ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯗ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯄꯤꯗꯨꯅ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯍꯟꯕ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟ ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯔꯥꯏꯠ ꯑꯃ ꯊꯣꯔꯛꯇꯅꯕꯒꯤ ꯑꯣꯏꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯕ ꯏꯔꯥꯡ ꯊꯣꯔꯛꯇꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯥꯎꯕ ꯂꯩꯉꯥꯛꯁꯤꯡꯅ ꯐꯣꯡꯗꯣꯛꯂꯤꯕꯅꯤ ꯃꯊꯪꯗꯅ ꯑꯩꯈꯣꯏꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯁꯥꯏꯠ ꯂꯣꯝꯗ ꯂꯥꯛꯂꯒ ꯔꯤꯌꯦꯂꯤꯇꯤ ꯆꯦꯛ ꯃꯆꯥ ꯈꯔꯗꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯗ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯔꯠ ꯏꯁꯁꯤ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯋꯥꯔꯅꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯣꯔꯁ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯇꯣꯉꯥꯟꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯀꯟꯇ꯭ꯔꯤ ꯑꯃ ꯁꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯪꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝ ꯑꯃ ꯍꯧꯖꯤꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯆꯠꯊꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯂꯥꯟꯐꯝꯁꯤ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯅ ꯊꯣꯔꯛꯂꯦ ꯍꯥꯏꯔꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯄꯥꯀꯤꯁꯇꯥꯟꯒ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯄꯟꯖꯥꯕ ꯔꯥꯖꯁꯊꯥꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯄꯔꯦꯡꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯄꯩꯁꯤꯟꯗꯨꯅ ꯊꯝꯕ ꯕꯣꯔꯗꯔ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯐꯦꯟꯁꯤꯡ ꯇꯧꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯑꯐꯕ ꯕꯪꯀꯔꯁꯤꯡ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯅꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯐꯥꯎꯕ ꯐꯨꯜ ꯁ꯭ꯀꯦꯜ ꯋꯥꯔ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯉꯥꯏꯍꯥꯛ ꯀꯥꯞꯅꯕ ꯑꯁꯤꯗ ꯃꯤꯆꯝ ꯀꯌా ꯑꯃ ꯁꯤꯈ꯭ꯔꯦ ꯈꯨꯡꯒꯪ ꯀꯌా ꯑꯃ ꯃꯤꯑꯣꯏꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯈ꯭ꯔꯦ ꯂꯥꯟꯃꯤ ꯐꯥꯎꯕ ꯑꯁꯤ ꯑꯅꯥꯒꯤ ꯑꯣꯏꯕ ꯄꯥꯎ ꯊꯣꯔꯛꯂꯤꯕꯁꯤꯅꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯇ ꯂꯩꯔꯤꯕ ꯁꯛꯆꯨ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯝꯗꯝꯁꯤꯡ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯦꯟꯂꯦꯟꯒꯤ ꯄꯤꯄꯜꯁꯤꯡ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯧꯔꯤꯕ ꯇ꯭ꯔꯤꯠꯃꯦꯟ ꯑꯁꯤ ꯊꯣꯏꯗꯣꯛꯅ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗ ꯍꯥꯏꯔꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯁꯨ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯅꯤꯡꯊꯤꯖꯅ ꯇꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯦꯟ ꯔꯣꯗꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯊꯣꯔꯛꯇꯨꯅ ꯍꯨꯏ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯅꯝ ꯅꯝꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯗ ꯆꯦꯛ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯕꯣꯔꯗꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯇꯧꯕꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯤꯖꯅ ꯐꯦꯟꯁꯤꯡ ꯇꯧꯕꯁꯨ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛ ꯄꯥꯀꯤꯁꯇꯥꯟꯒ ꯊꯪꯅꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯁꯥꯒꯠꯂꯤꯕ ꯃꯤꯂꯤꯇꯔꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃꯁꯨꯡ ꯈꯨꯠꯂꯥꯏ ꯄꯥꯏꯁꯤꯜꯂꯤꯕ ꯑꯁꯤꯒꯨꯝꯅ ꯅꯣꯔꯠ ꯏꯁꯇꯔꯟ ꯔꯤꯖꯟꯁꯤꯡꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝꯅ ꯁꯥꯕꯁꯨ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟ ꯑꯁꯤ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯅꯣꯔꯠ ꯏꯁꯇꯔꯟ ꯊꯪꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯋꯦꯁꯇꯔꯟ ꯊꯪꯕ ꯁꯔꯨꯛꯁꯤꯡ ꯑꯁꯤꯗꯒꯤꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯊꯪꯁꯤꯅ ꯂꯥꯟꯐꯝ ꯑꯃ ꯊꯦꯡꯅꯕ ꯃꯇꯝꯗ ꯀꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯅ ꯆꯪꯏ ꯑꯅꯧꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯂꯧꯗꯕ ꯌꯥꯔꯣꯏ ꯃꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕꯒꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯛꯀꯅꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯃꯀꯣꯛ ꯁꯥꯒꯗꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯔꯛꯇꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯁꯨ ꯌꯥꯎꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯅꯣꯔꯠ ꯏꯁ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯄ ꯏꯟꯁꯔꯖꯦꯟ ꯒ꯭ꯔꯨꯞꯁꯤꯡ ꯃꯨꯠꯊꯔꯨꯔꯕ ꯀꯌꯥ ꯑꯃꯁꯨ ꯅꯧꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯛꯀꯅꯤ ꯏꯟꯗꯤꯌꯥꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯀꯌꯥ ꯑꯃꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯅ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯗꯤꯐꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯠꯊꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯆꯩꯅꯥꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯂꯝꯗꯝ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏꯁꯤꯡ ꯁꯨꯡꯁꯣꯏꯗꯅ ꯈꯟꯕ ꯄꯥꯝꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤꯕ ꯑꯁꯤ ꯆꯍꯤ 2 ꯐꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯏꯔꯥꯡ ꯑꯁꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯍꯟꯗꯨꯅ ꯊꯝꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯃꯦꯖꯁꯤꯡ ꯂꯩꯈ꯭ꯔꯦ
ꯀꯥꯁꯃꯤꯔꯒꯤ ꯄꯦꯍꯜꯒ꯭ꯔꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯤꯁ ꯃꯤꯑꯣꯏ 23 ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯑꯃꯗꯒꯤ ꯀꯣꯏꯕ ꯆꯠꯄ ꯍꯥꯠꯈꯤꯕ ꯑꯗꯨ ꯍꯞꯇꯥ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯆꯞ ꯆꯥꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯋꯦꯄꯟ ꯂꯩꯕ ꯄꯥꯀꯤꯁꯇꯥꯟ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯇꯦꯔꯤꯇꯣꯔꯤꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯏꯟꯗꯤꯌꯟ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗꯗꯤ ꯆꯍꯤ 2 ꯁꯨꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯐꯥꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯄ ꯑꯗꯨ ꯐꯥꯎꯕ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯗꯨꯅ ꯗꯤꯛꯂꯦꯌꯔ ꯇꯧꯕ ꯉꯝꯗꯦ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯦ꯫ ꯄꯦꯍꯜꯒ꯭ꯔꯥꯝꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ ꯃꯐꯝ ꯑꯗꯨ ꯆꯠꯇꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯇꯨꯅ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯃꯦꯗꯤꯌꯥꯁꯤꯡ ꯑꯁꯤ ꯄꯦꯍꯜꯒ꯭ꯔꯥꯝ ꯀꯥꯁꯃꯤꯔ ꯍꯥꯏꯗꯨꯅ ꯌꯣꯝꯗꯨꯅ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯁꯨ ꯑꯣꯄꯣꯖꯤꯁꯟ ꯔꯨꯂꯤꯡ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯇꯅ ꯆꯞ ꯃꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯔꯤꯖꯜ ꯑꯁꯤꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯑꯁꯤ ꯐꯥꯎꯕꯗ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡ ꯑꯁꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯉꯝꯕꯒꯤ ꯑꯣꯏꯕ ꯁꯛꯇꯤ ꯑꯗꯨ ꯎꯕ ꯐꯪꯗꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯕꯨꯗꯤ ꯇꯦꯔꯔ ꯑꯦꯛꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯤ, ꯂꯥꯟꯖꯥꯎ ꯑꯃ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯕꯒꯤ ꯑꯣꯏꯕ ꯊꯧꯅꯥ ꯑꯗꯨ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯖꯗꯕ, ꯅꯨꯄꯤ ꯑꯉꯥꯡ ꯄꯤꯛꯂꯤꯕ ꯃꯔꯣꯟ ꯐꯥꯎꯕ ꯊꯣꯛꯇ꯭ꯔꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯐꯥꯗꯨꯅ ꯄꯨꯔꯕ ꯃꯇꯨꯡꯗ ꯇꯣꯔꯆꯔ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯥꯎꯕ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗꯦ, ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯉꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯨꯏꯈ꯭ꯔꯦ꯫ ꯉꯁꯤ ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯗꯣꯛꯄ ꯃꯥꯟꯅꯕ ꯊꯥꯛꯀꯤ ꯃꯤꯠꯌꯦꯡ ꯑꯃꯠꯇ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯗꯨꯃꯛ ꯍꯟꯊꯕꯒꯤ ꯃꯑꯣꯡꯗ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯗ ꯐꯥꯎꯕ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯑꯣꯏꯔꯕ IDPꯁꯤꯡꯒꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯦꯜ ꯄꯦꯀꯦꯖ ꯑꯃ ꯐꯥꯎꯕ ꯀꯥꯏꯊꯣꯛꯄꯤꯗꯅ ꯑꯗꯨꯃꯛ ꯊꯝꯂꯤꯕꯁꯤꯅꯤ꯫ ꯕꯤꯍꯥꯔꯒꯤ ꯑꯣꯏꯅ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯄꯒꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯎꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯣꯏꯕ ꯀꯥꯏꯊꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯄꯥꯎꯆꯦꯗ ꯑꯩꯈꯣꯏꯅ ꯑꯗꯨꯃꯛ ꯈꯪꯅꯈ꯭ꯔꯦ, ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯌꯥ ꯑꯃ ꯅꯩꯅꯈ꯭ꯔꯦ꯫ ꯅꯤꯡꯇꯝꯅ ꯂꯩꯔꯝꯕ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯖꯣꯏꯟ ꯇꯧꯈꯤꯕꯒꯤ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯃꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯃꯨꯞꯃꯦꯟꯠꯁꯤꯡꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡꯗ ꯃꯌꯨꯝꯗ ꯂꯩꯖꯕ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯐꯥꯎꯕ ꯒꯟ ꯄꯣꯏꯟꯠꯇ ꯐꯥꯗꯨꯅ ꯄꯨꯔꯕ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯑꯣꯠ-ꯅꯩꯗꯨꯅ ꯍꯥꯠꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯇꯦꯔꯣꯔꯤꯖꯝꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯀꯥꯁꯃꯤꯔꯒꯤ ꯑꯣꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯔꯦꯁꯄꯣꯟꯁꯃꯛ ꯄꯤꯗ꯭ꯔꯒꯁꯨ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯣꯔꯤꯁꯅꯤ ꯍꯥꯏꯕ ꯗꯤꯐꯥꯏꯟ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯎꯗꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯪꯁꯤꯡ ꯐꯣꯡꯗꯣꯛꯅꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯄꯨꯈꯝꯗ ꯀꯥ ꯍꯦꯟꯅ ꯀꯨꯏꯅ ꯆꯥꯁꯤꯜꯂꯛꯈ꯭ꯔꯕ ꯑꯦꯛꯁꯄꯥꯔꯠꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯟꯁꯔꯖꯦꯟꯁꯤꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯒ ꯂꯤꯡꯛ ꯇꯧꯁꯤꯟꯗꯨꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯄꯨꯡ ꯑꯣꯏꯅ ꯄꯨꯂꯞ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯂꯣꯌꯦꯜ ꯑꯣꯏꯗꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯨꯝꯅ ꯇꯧꯕꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯖꯁꯇꯤꯐꯤꯀꯦꯁꯟ ꯄꯤꯕ ꯃꯥꯟꯕ ꯃꯑꯣꯡꯁꯤꯡꯁꯨ ꯑꯗꯨꯃꯛ ꯎꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯋꯥꯍꯪ ꯀꯌꯥ ꯊꯣꯔꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗ ꯁꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯋꯥꯏꯒꯤ ꯃꯃꯜ ꯑꯁꯤꯗꯤ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯪꯊꯣꯛꯇꯨꯅ ꯆꯍꯤ 2 ꯊꯝꯂꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯛꯂꯤꯕ ꯇꯦꯟꯁꯟ ꯑꯁꯤꯅ ꯂꯥꯟꯖꯥꯎ ꯑꯣꯏꯅ ꯊꯣꯔꯛꯄ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯦꯟꯂꯦꯟꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯎꯕ ꯂꯥꯟꯗꯒꯤ ꯀꯤꯗꯨꯅ ꯆꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯁꯤ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯄꯨꯊꯣꯛꯅꯗꯨꯅ ꯂꯥꯟ ꯊꯦꯡꯅꯧ ꯍꯥꯏꯕ ꯃꯇꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯧꯅꯥ ꯐꯅ ꯊꯣꯛꯇꯨꯅ ꯂꯥꯟ ꯊꯦꯡꯅꯒꯗꯧꯔꯤꯕꯒꯦ? ꯀꯔꯤꯒꯨꯝꯕ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯊꯣꯔꯛꯇꯨꯅ 2 ꯐ꯭ꯔꯟꯠ ꯋꯥꯔ ꯅꯠꯇ꯭ꯔꯒꯅ 3 ꯐ꯭ꯔꯟꯠ ꯋꯥꯔ ꯑꯣꯏꯅ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯠꯇ꯭ꯔꯒꯅ ꯆꯩꯅꯥ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝꯁꯤꯡ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯣꯏꯅ ꯂꯥꯟ ꯑꯁꯤ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯈꯟꯒꯠꯂꯛꯀꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯈꯪꯂꯕ ꯅꯠꯇ꯭ꯔꯒꯅ ꯇꯣꯉꯥꯟꯕ ꯂꯨꯞꯁꯤꯡ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯏꯠꯇ ꯂꯥꯟ ꯊꯦꯡꯅꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯃꯛ ꯀꯟꯅ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯣꯏꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯃꯃꯤꯡ ꯆꯠꯂꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯇꯥꯕ ꯍꯧꯔꯛꯀꯅꯤ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯥꯏꯟ ꯇꯧꯅꯗꯨꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒ ꯆꯠꯃꯤꯟꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤ ꯉꯥꯛꯆꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯅꯤꯃꯛ ꯑꯁꯤ ꯄꯨꯟꯅ ꯆꯠꯍꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯂꯝꯕꯤ ꯁꯤꯜꯂꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯇꯝ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌా ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯥꯟ ꯊꯦꯡꯅꯔꯤꯕꯅꯤ, ꯃꯗꯨꯒꯤ ꯊꯦꯡꯅꯔꯤꯕꯅꯤ, ꯑꯗꯨ ꯀꯥꯡꯕꯨ ꯌꯥꯏ, ꯑꯗꯨ ꯀꯥꯡꯕꯨ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯣꯡꯗꯣꯛꯅꯔꯤꯕ ꯑꯁꯤ ꯆꯞ ꯆꯥꯕ ꯃꯈꯣꯏꯒꯤ ꯕꯦꯀꯤꯡꯗ ꯀꯅꯥ ꯂꯩ, ꯃꯈꯣꯏꯗ ꯀꯅꯥꯅ ꯃꯇꯦꯡ ꯇꯧꯔꯤ, ꯃꯈꯣꯏ ꯑꯁꯤ ꯀꯅꯥꯒꯤ ꯑꯣꯔꯗꯔꯗ ꯆꯠꯄꯅꯣ, ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤ ꯀꯔꯤꯅꯣ, ꯃꯈꯣꯏꯁꯤ ꯃꯃꯜ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯩꯕꯒꯦ ꯍꯥꯏꯕꯁꯤ ꯂꯣꯏꯅꯃꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯇꯁꯦꯡꯅ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯜꯂꯛꯄ ꯇꯥꯔꯒꯗꯤ ꯑꯣꯏꯔꯛꯄ ꯌꯥꯕ ꯋꯥꯐꯝ ꯈꯔ ꯑꯗꯣꯝꯒꯤ ꯃꯣꯠꯁꯨ ꯀꯃꯦꯟꯠ ꯕꯣꯛꯁꯇ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫